UN Human Rights Council UNHRC ge Yankai Taret Suba Station ge site event Saruk Yaruba Manipur gi DM University da Associate Professor Oidiba Dr. Arambam Noni na Furup Masing Yamba Manipur gi Furup Singi Integrity Ngaknaba Amadi Ethnic Homeland Taliba se Yaroidabani Haiduna Ani Suba Panelist Oina Fongdokre India ka pundringai ge Manipur gi Democratic Kingdom ama oiringai wafam puthokladuna hauzik state asida thokliba matam sanglaba irang asida division politics na Manipur gi apunba gi saktam da sinarakpa amani haiki Manipur ase apikpo furup kuntra mangana saba nungsi chanana laiba state amani ethnic politics ta kuki furupna kuki Levenstrom haina India Myanmar amade Bangladesh tege saruk punshilaga Semnaba hairiba asi Manipur gi puwari dagi leiraklaba yelhomi singi hak asida singnarakpani Manipur da leiriba len lo asi chanade Central Valley da chada humfu leiriba Manipur gi miyam asi supnagi Manipur gi apunba pak chawba chada nipan khaktane maram aduna mafam asi administrative ta yamna pikna leire haiki Dr. Noni na makha taraduna transborder oiba mafam ama oibana drug trafficking popi thaba human trafficking amadi Myanmar da irang thokpana narol da changlakhiba mioising na kanglup ki irang asi thoklakpagi haurakfam oiri Manipur da haukiba Englishing amaga chamapan Marifu taret dagi Englishing aniga kunmathoi fawbagi manungda forest kilam square kilometer chanipan ga humfutra taret asi mangkhre Masidagi demographic ta ahong ama lakhiduna Manipur da furup masel gi marakta nungai da ba haurakibani Masida khudongcha baloduna lengak londa amadi food security da singnarakibani Hauzik Manipur da santi hanjin handuna santi purakpa haibasi yamna mathau taradra ama oire Mahak na makha taraduna Manipur state asigi integrity amadi unity asi stakeholders singna Indian Constitution ge Article 1 Schedule 1 Entry 19 gi matung inna ngak stand biu haina appeal tawki